Hi everybody, welcome to back my channel. Ngasi mayam yang video mayam punong po romai taina ikok nganu khurumjari. Ngasi amuk ai video amakhak progalak chare video se magic trick ne rubber bell gi oiba yam phajaba trick amakhak ni trick se rubber bell gi ni mayam na dum friends singda natragana ai family ichi ichan inaupa kaya da utpa matam yamna amazing oiba adu mamkhal gi trick ni trick se aina na tawjaro matungda tutorial do ai tawjage ngasi nauna yung video channel sing yobiragadi ai channel asibu subscribe tawinaba ningsingjari aduga hanana subscribe tawbiraba singu romaitegi maikaidegi haina leitan thakru phongdokjari adudi mayam aigi hujukki haiba trick ado mayam da ai so tawjage mayam yang taminasi aigi sida mayam rubber bell ubi ko kutta rubber bell yawi ubi ko se yawi ubi ko ado sigi rubber bell je sigi mobile ki cover fawal agal ange ba adu ai khutta yaudre ko rubber bell da adu myam sigi hariba trick se mobile to dabne me kidi aina pariba cover je mobile to dabne adu mobile do ina camera wana sijina raga leire aduna mobile yaudabagi ai cover je to ina tawjabane mobile dana hena phajabane adu tutorial do myam da tawjarage myam yeng taminarsi sigi rubber bell je hana sumaina sijalaba matungda kogi right hand ni ko sijal jari je right hand sijalo matungda sidagi lokhat pe ni fan sang aduga sigi khubi ga khudom gi karak se sain chaporani fan chapani chapaga lemo uri bajina sida sijan beran sigi bhivam beta hanada ma aduga si phone da tawda ni am ai di cover tawre phone yaudamina sumaina kapthokni yam fajaba trick ni mayam soidana video si nungaramuni hana khanjai nungaragadi mayam like mo thambiramo comment da comment habiramo adi mayam mathangi video ngaminarsi mathangi video yogdir fawi oinadi romai taina kainana ga thanglojari bye bye.